Mayol Manipur Youth League ki Kambuna Tawasi 2023 Irang Manungduda Ekogi Irang du Hawrava Matamda Kogi Mayol is immersed or Ekogi society the Tola Kanda Makoina Tha Amachupna Kogi Chatagiba campaign Makogi Long Mars Kunamadagi Kunamada Chatana Hing Yarektana Miamga Kunjazinga Kogi Miamga Leva Miamga Tana Tiknadana Chatagiba campaign Dugi Atogo Sapuma Madugi Impegama Mayol Chatagiba and Odu Madugi Impegama to Miam the Pibangam Gianakali Maduna Miamgi Wakal Mienda Wakan Kanmada Kara Makayadum Chowa Mai Pakwa Mo Giana Tamjage Duga Hujik Mayol loukhatlakliba khongthang asisu election ji 20 magi routine schedule da 2027 gi February March soidana tawhum thokpani hujik laiba kaino jina dum makha chatharak pataragadi thoidokwa topa president rule gi kari gi poll akragadi normal situation da haiba tare to 2027 gi February March side di soidana maki election ji tawdini adugi mangoina na nahan January gi 16 da Manipur Youth League na Mana Musuga Kucham Narakanda Musuda Akogi Manipur University Centennial Auditorium da Haudokiba Magi Chahim Chupna Chata campaign da Tamisi Akogi politics for Akogi Karihatare Apava Akogi Achum Gidamakta Akogi Board Chita Valeba Miam Gidamakta Nova regeneration Gidamakta Akoi Kegi Port Chita Wamikal Wamina Achumba Mirep Kanba Ada Ekoina Achumba Koigi Sengi Karigi Sita Riba Mayam Sidagi Madugi Kenodogi Nato Kanda Chumba Mirep to Kalakanda Ekoi Tawadavani Habagi Masigi campaign Sipina Bonavani Mai Pakosu Oishun Kali Adubu Ojik Taran Sen Tambi Wapam Diam Chumbo Apamni Masagi Ekoi Si Lady Miamji Ta Te Sahi Ahum Parakadore, Sigi Iran Maraxida, Sen Tolak Tabagi, Tawasida, Ina Zunga Samang Tajagi Buduni, Hojikse, Hinariba Mayamse, Nasino Magizarazi, Kamaito Nasing Wanga, the Gi hide and struggle to we, Munjetum, Hojik Loro Panta, Luera, Padangai, Hojik watching Hobo and watching Lura Padangai, Benin, Parian Tankador, Punu, Gibangai, Sigi Maraxida, Ekoi, Zuki. Sale to Pirapoma Tamsida, I forense Lupa Changa, Ganahum, Lupa Changa, Pirapoma da, I ching warning I Lupama, Walatava, I hojik teaching the one the Yadava, Miamada, Lupa Changa, Ganahum, Pirapoma da Madu, I Temaduki temptation do, I low have a single Muido in Magi, Pirapoma Tamda, Mayum the Leoriba Angang, Sara. Chak la magale horiba masani sing kani ke no tor kani aduna situation asi amna phibam de cha da bai khoi si loina maksi miyam je dum situation jina phibam jina sem akanda ngasai gi sel je dum long na ba gi situation si ju dum create to ne ba hauji ki ira na maram wara kanda ko ji economically Patre, financially Patre, Subam Numbam Latre, Sentok Matam do the Sel do Lacomatam, the Pachanga or Sulishin door to Pirapomatam do the Kamaito Gamatam, the Madochahi Mangado, on Topomatam, the affection of Pashaka Kaltaneva, Masai Paragan to support him, but the Musun Numitu the moment to the Mikup to the Ding Asagi, like me to the see realistic. Asagi real keno duniko issue duniko koina khana jarije asagi akoina ohening baduna amaneba real ground to thengnariba keno di sigi philom je laktori neba adagi ai pesha lawroi haidana haibangam gadori sidi kanano haiba matamda ayama matamda aigi middle class da leiba aigi se sen khara dum chang amada thoiba keno tawriba aigi chana thakna babaudi adum men khatpangam nariba imung sing da di masi register bosi adum yadone ba adu bomu lowbogi changsi de mu kamai tawi anoba laiba lifestyle akoi gi honga iba mayam sina maram orga nahajing kari sing ase kamai tawge da akoi na di nahajing asina muk sel low da yani na ju khalla kanda ngasai ke dawi anoba laiba lifestyle gi digital world gi kari gi social media gi world gi da angang nahajing gi sel yam pame Agi magi research hamna bagi bu oiro na traga magi lifestyle da pijet success ki bu oiro magi imung duna pibangam da ba magi research ki karigi no me am do atopa mi am dagi aduna ju maram oira kanda koi gi kari haitare lamchat na rakta bagi karigi porchu tum koi crisis tum tho idana sigi me
ai imung dudagi lairiba keno dunadi digital world gi lifestyle je inadi mit to bongam daba ai imung dugi dunadi but atop kanda madugi langda thura kanda masagi victim ko mayam su yauri ne adumai to dana election gi lakpa matam chidan se achauba kaino mani tarangsen masi kamai tawna tawudagi haibase aduga adubu yamna keno chetpa wasak chetpa aduga ai character ngasai na mamangda hogala pode koina khana bada haija ki bada koi culture da karida aikoi gi migi mapot maral laudana isage humang mantana hingadabani haibagi aikoi da lachi leirammeba Manipur society gi mipung khuding makta ayam bada majority da aikoi humang mantana hingadabani migi maral lauroidabani migi mapot huraloidabani aina suraga aina chajagadabani haibagi potche leiba adugi sigi pidam masigi keno si chetpa wasak chetpa masigi aikoi culture je aikoi gi miyam jida amu hanna makhata na masi pibang amagadi leibang amagadi hujiki ngasagi ai phane amna chara heluda weraga jodo ai refuse to ba ai resist to bang amne ba sel do pe ko matam da adu natragadi hujik leiriba pibam jidadi ngasagi ai na haijari duni cheng chara ma wan annabagi mayok na riba mioi dadi sigi adugumba lupa changa gi lupa lising gi lanthorok podo madu latna ba yamna wagada ba pibam amani madu gi pibam do kamai tawna ai koi overcome tawudagi haibase madu koi wakan khamin na ba madu changi haidana ai dumai thamjage tarang